Online Manipur YouTube channel swing bir pamam pum nang pu makana taram nok cheri han badayam namaru iba pawa mam de tamjage sakhang de basing mi yam nong mine kaplam de nupi amasing nani ngai ubmung de thori yalaga siramle masagi sahi kunthanga mangarum surabi masa ani leirabi maun ha masing nani ngai ubmung da thori yalaga siramle leikidraba nupi adugi maming langpok lakpam ningol sije guru mayum ongbi romita kawi mapuroiba vidyananda elas bobo kawi Basikhung da gini hairi presna phangwa pawda ngarang numdang warung pung tar ulom tabada romitana manam madam hak mapuroiba khana duna selak padagi singa makhong da leire lobulak piyu hairaki madugi tungda romita gi mabung na mapuroiba vidyananda da khana sainaba karigumba mata tawrunganu lobulakani haina hairaba matungda amuk hanna phone tawbada pairak traba matung numidangi pung nipa lom tabada masai ka da thawri yalambadagi jenimsta pukhalakuna leire haiduna chatlubada asibak sang oina thengnakhibani misi asi yamna singnani oi haini imung manung na phungdorakhi masak khang daba kulai paibsing ngarang numdang pung trama thoirom tabada wangu police station gi manung changna leiba wangu laifam singa lekai da nupa manung maina kaplam badagi laikan nakhre sakhang daba sing nong maina kaplam bagi soktun laikan riba du Bisnupur district ki manung sanba moirang dagi laiprak pom Michael sahi kunithoi apokpa laiprak pom mani matum kawi hairi mahak kudak to wangu laifam PIC da pukhatlaba matung da makhatan ba laying nabagi damakte Imphal gi hospital amada laikan nakre haujuk phawagi oina mahak kana na kari gi damakta nong maina kaplam libano haibadu sabsana khangbang amdri tawduk asigi matang da police da case amar lokhat khre hairi